ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯣꯛꯆꯥꯎ ꯃꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ HD ꯋꯦꯌꯔꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃꯩ ꯍꯧꯔꯛꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯂꯩꯈꯤꯗ꯭ꯔꯦ, ꯍꯦꯜꯄꯔ ꯑꯃꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯂꯕ ꯍꯦꯜꯄꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯗꯒꯤ MD ꯁꯐꯤ ꯈꯥꯟ ꯆꯍꯤ 32 ꯀꯧꯏ, ꯑꯗꯨꯒ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯤꯡꯀꯨ ꯆꯍꯤ 30 ꯀꯧꯏ, ꯓꯥꯔꯈꯟꯗꯒꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯔꯦ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯇ꯭ꯔꯛ ꯑꯗꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯁꯤꯖꯤꯟꯅꯕ SKV ꯀꯝꯄꯦꯅꯤꯒꯤ ꯒꯥꯔꯤꯅꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯃꯣꯔꯦꯒꯤ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫